Khutsu khulai amasung bomb sing supply tawduna terrorist ki thabak thoram singa saugatuna Manipur gi irangda maichak hapada chenaba Mizoram macha ohungi Mathakta National Investigation Agency NIA na Chargesheet file tawkhre. Investigating Agency sigi maikai dagi ngasi phongdorakibada Chargesheet file tawkiba mioi ahum adudi Mizoram dagi Vanlal Dailova Lalmon Pwai amasung Lalring Chunga atopaming Albertni Kutsukulai amasung bom sing phagat khibagi thaudok amaga mari leinana makhoi ahum mamang chahi English singani kun mari gi December tarukta Mizoram da leiba makhoi gi leifam sing dagi phagat khibani investigation dagi khangba ngambagi machung inna terrorist group sing da kutsukulai sing supply tawduna makhoi gi thabak thoram sing da mateng pangsinduna Manipur gi irang asida hena maichak happy haiba khangba ngamki hairi Masida natana kutsukulai sing lainabaki damak sel khomgat pagi thabaksu chathaki NIA na Macha tana phongdokibada Vanlal Dailova hairiba mioi asi MS Israel Arms and Ammunition Searchip hairiba license arm amasung ammunition dealer oibani mahakna Langwan khwaima amasung Lanwan Nuama hairiba atopa Mizoram macha ani asiga lautuna duna ngamkai wangmadagi amadi Manipur da kutsuklai sing leiduna terrorist sing da supply tawbani amaromda Lalring Chunga hairiba mioi asina lona yadaba mongda khutlai sing saba amasung semjin bagi thabak tawi hairi hairiba lona yadaba thabak thoram sing asiga mari leinana NIA na English ngani kunhumdoi gi December da New Delhi da case ama register tawki Madugi matung English ngani kun mari gi July da lalngai hwama gi Mathakta main Chargesheet file tawki supplementary Chargesheet na New Delhi gi Patiala House Court ta leiba NIA gi special court tangarang file tawkibani Valandwai Valova Lanwan Pwai amasung Lalring Chunga hairiba mioi ahum asigi Mathakta Arms Act 1959 Explosive Substances Act 1908 amasung UA Clause P Act 1967 yauna mari leinaba Act singi tongan ba provisions singi matung ina lona yadaba thabak sing asiga mari leinana charge tawri haujiksu case asiga mari leinana NIA na Macha tan investigation chathari